Kay sisim ka pizza hige sisi kano hapsalure kala nama hapsalure yani Migi mateng pangna bi damakta masagi matam kaitholaga masagi tongama numilama kaitholaga thamba habasi asigumba miyo si malem sida atangbani haigumba asigumba tangba miyo si akoi Manipur da su leitaba nate hata amagi manungda Friday haiba numit asida masagi humama manna tanjaba sempham cancer patient gi damakta katholi haiba asigumba pukchen jawba miyo asi kanano haibadu punna khangmina bagi tanja du lominas hojik aina simi amo aina sujariba sempham sina konong mamang radio station gi het manakta Friday chuhing haidana sehing sumbagi simpham sidaida ai sathajaraga hinganabagi damak lampham sidaida ai honajaba simi amani lokendra fangi hek opposite thangbada chumduna sen taliba misak amani masida mana Friday chung haina tongana Friday numira si mingthonduna cancer patient gi damakta haiba Friday numira sida chung sumbada phangba paisa adu haiba cancer helping donation box se thadaduna cancer patient gi damakta mana achoba thoda amal lawri aina dukan Friday chuhing haidana hangari basi aigi suhing nanaba lambi oijare aduga irai kudingi phangjaba suhing sumbadagi phangjaba sempham asina cancer naraba senthum kugam yamna thattaba dudaida ha taruk punsal heraga cancer naraba sinda mateng pangjarakpagi khongcharni masi chorana sahi 7-9 muk sure hana suhing sumdringaidagi lei chara yolingaidagi lei chara yolingaidagi ai cancer helping box se asi thammeraga aigi sendong do dum thamjallaga tha taruk kudingi mateng si pangjarakpani na konong mamang staida chuhing sumaba matungdadi Friday chuhing haidana maming se senjareraga irai kudingi aigi phangjaba senpham se cancer anabasinda katpa sumaina aigi punsi khongchatse sumaina chatajabani cancer patient tarada population tara gi senpham se pangba hojagre mahana kai wakhandagi asiguma thaba asi pakhalakibano kari miyam da kari message pinning haiba punna khamina mai tanja do lominas laihoi khabi aigi wife si cancer namaram oraga laigide 2013 dagina 2016 pawa layeng ki angakwa phangna wa ki senthum pibam wakhandi adana layeng ngai matam da su aina khanjaki hayeng aina thaben khang suba ngamakanda cancer narba sinda mateng khajitang pamjage haidana adoi sogi khuyada mak tankre ado aina khanki wakhando sumaina thabak suraga khara dum pamjabani ngamjaba khara upalising tara gi sentham sima ijabani aikoi miyoi basi hingba siba haibasi akan babu laina bu orabasu kan da bu orabasu nomna taga nomadi siragadaba me makongi mapoksi amuk haktani amutang pokko mapok sleida ekona lecture ba pcb sleida leminari ba asolaba miyoi singedama ngamjaba khato wase yamna pai edana khanjabadagi thawakse paikhatsabani aduga to pamaram amana mi khudimaki polakpadagi atopagi mateng pange haibase mi khudimakta dum yawre na khali adubu panggadaba matamse ina khulakanda pange hana khali ana ina khunbasi kam kana khungani haragadi limit leite aibdi purikhaw thanba sunaide paksi thanba sunaide bank account su dum hapchali gai chali adu regadi ahan matam ora kanda ina khunba ngai ringai da dum sogi khya da tanki adu aina khanjabase thingingai aina sinpham mum sunari ngai seida apik pa aina sagadaba du nataba aina saba loirega oraigi darka leba lei mesina raga ngamjaba khajitangdi hingminariba miyoibada katsabasi chumbra haina khaleraga haiba thabakse asin sathajaba kala nama hapchale yani lokendo gi life history si ma aina suntajabada mana horokpa adagi mana nungaitaba magi first wife kaina kibagi nungaitaba mayam sipunu maksi adoga mana Friday chuhing da contribute to cancer gi se mase ai fajana support tawjai na dai Manipur na harun singsu kara magi matau si tamhanningi kong manana leiba ngamdriba Manipur da lokendro gumba mioi kya tholaktuna amana amagi thamoi sengna mateng pangnabagi wakhalol leiriba lokendro gi wakhalol asina khoi masen thong manana leinabagi achoba lambi ma oigani haibagi thajabaga loinana thong manana punna amato oina hingmina ba haibasida lokendro gumba mioi kya tholakpat
इरमदमगिदमक्ता थोलकपा तंगाई फदबा हाइबसिनि हिरम असिगि मतंगदा वीडियो जर्नलिस्ट लांगमगल वदना पाउदम जग पारितो कोंथौजम इलिट न्यूज़ पैलेस कंपाक।